ngasi numidang waram da phonggiba pawse-sing da yawba headlines-sing mayam da pawdomjari. AR na CCPUR da misam ama yotcheina kanduna tamthina phurakhibabu ZCA na yaningdaba phongdorakli. Khuga battalion da leiba 53 suba Assam Rifles ki Major Yadu Krishnan amade mahaka loinarkhiba personnel singna maram taktana Churachandpur ki Tangnum village da leiba Ginai Thuang koba masage sahi nifuga taruk suraba mioi ma yotcheina kanbaga loinana tamthina phurakpadagi hospital da laikanakhre hairiba thodok asi tha asigi tarukta thokhibani haina Zomi Ships Association ZCA na phongdorakpaga loinana Assam Rifles na sathagi pathawang adubu akanba mawngda yaningdabasu phongdorakli Zomi Ships Association gi cherol amana hai mara leitaba mioi amabu siningsitta phuraga thadawrakhiba thawang adu yamna lujadaba sahing sabasingna sathagadaba thawangni thodok adu mioi-bagi hakpu khongaunabani chatharakliba thawang aduna Assam Rifles ki mingchat thian maga loinana makhoigi ka henma thawang adu uthokpani maram aduna thodok adugi matangda Ministry of Home Affairs amadi Defense Ministry ki maikaidagi akanba mining changbaga loinana senariba officer amadi AR ki personal sing adugi matakta disciplinary action amadi criminal action lokhatkadabani hainasu taksilakli nongleptana chubadagi turel ayamba warning level ki mathakta sele hawkhiba ahingdagi Manipur ki mafam ayambada leptana churakpana maram oiraduna state asibu fauduna seliba turel ayamba warning level ki mathakta sele Imphal turel ki imai nungthil ki pung ani faubada leptana hengalakpana isau thokpa yaba thakhi yosilakle iril turel ki ising imai su wangkalakli adumakpu Nambol turel Thawal amasung Manipur river na singmadi warning level ki makhada seli nongjogi sang asi nongmanini asida ahongba leiroidaba maramna Manipurda amuk nauna ising nisau thokadra haibagi mipainaba leiri Imphal gi akutpa lambi sing ising thumjinduna laikre Bisnupur district ki kumbi maikaidagiti yum phawba ising changbagi pau lakli Imphal municipality na konba mafam kyadasu leirak konsangsing ising thumjilaga leiri marak asida Tengnopal district ki district magistrate Morena thadorokpa chirol amagi matung ina hawkiba hingdagi churakhiba nong asina maram oiraga National Highway 102 Imphal More lambi gi mafam kyada sing ningkhairakpa yai haina warning tarokli PM Modi da Brazil gi khwaidagi wangba civilian award pikhre Prime Minister Narendra Modi na Brazil gi khwaidagi wangba civilian award the Grand Collar of the National Order of the Southern Cross piduna ikai khumnaba utkre award adu Brazil gi President Luis Inacio Lula da Silva na PM Modi da khusinakhi India amadi Brazil gi mari phagatnabagi matangda Prime Minister Narendra Modi na loba thodang adu sakhangboina award asi khusinakhi Social media ki platform da thagalakpa warwala mada Prime Minister Narendra Modi na hai Brazil amasung India ki mari hanadagi hauna chesilakle haibagi mayak senglaba khodamni Brazil gi oina khwaidagi wangba national award khusinarakpa haiba si India da leiriba mioi crore chamani phugi sauthok chaningai India amadi Brazil gi mari chesil hanaba honabada President Lula na laukiba thodang adubu mahak na thagatpa phongdokhi kumja 2013 gi mayathada Prime Minister pham pairaklaba matungda tongan ba lebak singna Modi da award piduna ikai khonaba ulakpa handakna 13 subani hairi